ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯥꯏꯕꯨꯡꯒꯤ ꯃꯥꯄꯜ ꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯏꯕꯤ ꯑꯃ ꯊꯣꯏꯅꯨ ꯑꯗꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯐꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯅꯨꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯆꯔꯝꯃꯤ ꯏꯕꯦꯝꯃ ꯏꯕꯦꯝꯃ ꯃꯦꯂꯩ ꯍꯧꯒꯠꯂꯣꯅꯦꯍꯦ ꯅꯪꯕꯣ ꯄꯨꯡꯁꯦ ꯐꯅꯌꯥꯝꯅ ꯊꯦꯡꯉꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯔꯛ ꯇꯥꯅ ꯍꯧꯒꯠꯈꯤꯕꯅ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ ꯑꯁꯨꯃꯛ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯆꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯆꯥꯒꯤ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯀꯧꯖꯔꯛꯂꯝꯃꯤ ꯊꯣꯏꯅꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦꯍꯦ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯕꯣ ꯅꯨꯃꯤꯠꯁꯤꯅ ꯋꯥꯇꯣꯟ ꯌꯧꯔꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯁꯤꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯂꯨꯈꯝ ꯋꯥꯏꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯒ ꯃꯃꯥꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ ꯃꯦꯂꯩꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯀꯣꯛꯁꯦ ꯈꯔ ꯈꯖꯤꯛ ꯂꯨꯝꯃꯤ ꯑꯗꯨꯒꯤꯅꯤ ꯉꯝꯗ꯭ꯔꯒꯅ ꯉꯥꯏꯍꯥꯛ ꯍꯤꯞꯀꯦꯁꯨ ꯍꯤꯞꯄꯨ ꯏꯃꯥꯅ ꯁꯨꯝ ꯅꯨꯡꯁꯥ ꯁꯥꯔꯛꯄꯁꯤꯗ ꯅꯁꯥꯗꯨ ꯅꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯌꯥꯅꯤꯌꯦ ꯏꯃꯥ ꯍꯧꯒꯠꯂꯒꯦ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯃꯦꯂꯩ ꯃꯃꯥꯗ ꯑꯁꯤ ꯍꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯊꯣꯏꯅꯨꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯄꯥꯜꯗ ꯂꯥꯏꯒ ꯈꯣꯏꯔꯨꯝꯂꯨꯔꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅꯤ ꯑꯗꯣ ꯃꯪꯒꯣꯜ ꯑꯁꯨꯝꯅ ꯊꯣꯔꯛꯃꯤꯟꯅꯩ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯈꯛꯇꯒ ꯎꯔꯛꯏ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯃꯤ ꯇꯍꯥ ꯌꯥꯝꯅ ꯐꯤꯡꯅ ꯄꯥꯈꯠꯅ ꯆꯠꯅꯔꯤꯕꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣꯅꯤ ꯃꯦꯂꯩ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯔꯒ ꯈꯪꯗꯦꯗ ꯏꯃꯥ ꯊꯣꯏꯅꯨꯅ ꯏꯃꯥ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯒꯦ ꯅꯪ ꯅꯆꯤꯜ ꯅꯌꯥꯗꯨ ꯁꯦꯡꯇꯣꯛꯂꯣꯀꯣ ꯊꯣꯏꯅꯨ ꯃꯤ ꯈꯔ ꯆꯠꯅꯔꯤꯕ ꯑꯗꯣꯝꯗ ꯇꯥꯐꯤꯡ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯈꯔ ꯈꯨꯟꯗꯤꯟꯅꯔꯤꯕꯗꯨ ꯌꯧꯔꯛꯏ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕꯗꯨ ꯇꯨ ꯁꯨꯡꯉꯤ ꯑꯃꯗꯤ ꯃꯁꯥꯗ ꯑꯣꯅꯤꯡꯕ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯖꯔꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤꯕꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯇꯧꯍꯩꯗꯕ ꯆꯪꯍꯩꯗꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯆꯪꯉꯨꯔꯤꯕ ꯖꯥꯠꯅꯣ ꯌꯨ ꯁꯣꯏꯗꯨꯅ ꯉꯥꯎꯔꯝꯒꯅꯤꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯈꯔ ꯈꯖꯤꯛ ꯅꯠꯇꯦ ꯀꯥ ꯑꯃ ꯍꯦꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯧꯍꯜꯂꯤꯕꯅꯤ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯔ ꯑꯗꯨꯁꯨ ꯄꯨꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯄꯣꯂꯣꯏꯅꯕ ꯇꯧꯁꯤ ꯎꯕꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯤ ꯃꯆꯥ ꯃꯃꯧ ꯑꯗꯨꯁꯨ ꯄꯥꯎ ꯄꯤꯔꯁꯤ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯕꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯅꯍꯥ ꯈꯔꯅ ꯇꯧꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯂꯣꯏꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯇꯧꯈ꯭ꯔꯤ ꯂꯩꯀꯥꯏꯅ ꯇꯧꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯑꯗꯣꯝꯗ ꯍꯜꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯖꯔꯤ ꯊꯣꯏꯅꯨꯅ ꯍꯥꯏ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯃꯄꯥꯜ ꯑꯁꯣꯝꯗ ꯊꯣꯔꯛꯎ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯪꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯦꯂꯩꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯊꯣꯏꯅꯨꯅ ꯏꯃꯥꯗꯣ ꯏꯃꯨꯡ ꯆꯪꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯦꯂꯩ ꯌꯥꯝꯅ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯊꯣꯏꯅꯨꯅ ꯍꯩꯃꯥ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯁꯨꯝ ꯀꯣꯏꯗꯅ ꯂꯩ ꯍꯥꯏꯕꯅꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯇꯥꯇꯣꯄꯣꯛ ꯑꯗꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯒꯤꯅꯤ ꯃꯤ ꯂꯥꯡꯅꯔꯤꯕꯗꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯪꯂꯨꯔꯤ ꯏꯃꯥ ꯏꯔꯨꯖꯊꯣꯛꯂꯒꯦ ꯐꯅꯦꯛ ꯑꯁꯦꯡꯕ ꯄꯨꯊꯣꯔꯛꯎꯀꯣ ꯍꯥꯏꯔꯝꯂꯤꯕꯗꯨꯗ ꯏꯉꯛꯅ ꯂꯩꯍꯧꯏ ꯉꯔꯥꯡ ꯃꯉꯣꯟꯗ ꯎꯈꯤꯕ ꯑꯗꯨꯒ ꯇꯥꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯔꯤ ꯈꯦꯟꯅꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯁꯤꯗ ꯊꯥꯖꯕ ꯉꯛꯄ ꯄꯨꯟꯁꯤꯟꯅꯔꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯎꯪꯗꯨꯅ ꯂꯩ ꯃꯪꯒꯣꯜ ꯑꯗꯨꯗ ꯍꯥꯏ ꯃꯦꯂꯩ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯂꯥꯛꯑꯣꯅꯦ ꯃꯃꯥꯅ ꯀꯟꯅ ꯀꯧꯔꯛꯄꯁꯤꯗ ꯈꯪꯄꯔꯦ ꯈꯪ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯄꯨꯊꯣꯛꯄꯤꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯃꯦꯘꯗꯣ ꯃꯆꯥꯒꯤ ꯅꯥꯛꯇ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇꯃꯛ ꯆꯦꯜꯂꯛꯂꯝꯃꯤ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯣ ꯋꯥꯔꯤ ꯇꯧꯃꯤꯟꯅꯔꯤ ꯃꯦꯘꯅ ꯅꯤꯄꯥ ꯃꯆꯥ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯔ ꯅꯪꯕꯣ ꯂꯣꯌꯥꯅ ꯍꯣꯏ ꯆꯠꯇꯣꯏꯅꯤ ꯀꯩ ꯂꯩꯔꯒꯦ ꯂꯥꯛꯅꯤ ꯈꯣꯠꯅꯤꯒ ꯑꯃꯇ ꯍꯥꯏꯗꯕꯤ ꯍꯦꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯇꯩ ꯅꯠꯇꯦꯅꯦꯍꯦ ꯅꯪꯒꯤ ꯄꯣꯠꯆꯩ ꯈꯔ ꯁ꯭ꯀꯨꯜꯒꯤ ꯀꯔꯤꯒꯤ ꯑꯗꯨꯗꯒꯤ ꯅꯍꯥꯛꯀ ꯀꯔꯤꯅꯣ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯤꯡꯕ ꯏꯄꯥꯁꯦ ꯃꯄꯥꯅ ꯂꯨꯝꯅ ꯇꯥꯔꯛꯄꯁꯤꯗ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯅ ꯂꯣꯌꯥꯅ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯕꯕꯥ ꯑꯣ ꯑꯇꯩ ꯅꯠꯇꯦ ꯌꯨꯝ ꯑꯗꯨ ꯕꯕꯥ ꯏꯊꯟꯗ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯀꯔꯤꯅꯣꯃ ꯇꯧꯔꯤꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯇꯞꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯤꯕꯣ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ ꯃꯄꯥꯅ ꯂꯤꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯁꯣꯟꯊꯥꯡꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝ ꯇꯧꯕꯅꯤ ꯃꯇꯝ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯈꯨꯝꯇꯣꯔꯛꯂꯤꯕ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ
ꯃꯁꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯂꯣꯌꯥꯅ ꯇꯞꯅ ꯑꯩꯁꯨ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯔꯤꯅꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯗꯨꯗ ꯍꯥꯏꯔꯨꯔꯒ ꯑꯉꯥꯎꯕ ꯇꯥꯔꯗ꯭ꯔ ꯈꯟ ꯋꯥꯐꯝ ꯑꯁꯤ ꯅꯁꯥꯅ ꯍꯥꯏꯗꯕꯅꯤ ꯕꯕꯥꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯅꯤ ꯑꯗꯨ ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯅꯥꯀꯜꯗ ꯐꯝꯊꯔꯛꯇꯨꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯁꯅꯥꯔꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯥꯆꯧ ꯑꯌꯨꯛꯁꯤꯗ ꯏꯊꯥꯌꯦꯛ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯤ ꯃꯍꯥꯛꯇꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯦꯘꯅ ꯉꯥꯏꯈꯣ ꯁꯅꯥꯔꯩ ꯄꯥꯈꯠꯈꯤꯅꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯥꯅꯁꯤ ꯏꯇꯣꯝꯇ ꯈꯟꯐꯝ ꯈꯪꯗ꯭ꯔꯤꯅ ꯑꯩꯁꯤ ꯁꯅꯥꯔꯩꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯕꯅ ꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯗꯨꯅ ꯆꯠꯂꯩꯗꯦ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯁꯤ ꯁ꯭ꯋꯥꯏꯗꯒ ꯂꯩꯒꯗ꯭ꯔꯣ ꯂꯩꯌꯦ ꯇꯥꯆꯧ ꯃꯥꯏꯕ ꯌꯥꯝꯅ ꯍꯩꯕ ꯍꯣꯔꯦꯟ ꯎꯅꯔꯨꯔꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯍꯜꯂꯣ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯂꯣꯌꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯣꯝꯗ ꯃꯅꯤ ꯑꯗꯣ ꯃꯄꯥ ꯃꯆꯥꯒꯤ ꯑꯁꯨꯃꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯍꯧꯔꯤ ꯂꯣꯌꯥꯅ ꯕꯕꯥ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯀꯗꯕꯅꯤꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯏꯅꯦꯒꯁꯨ ꯀꯩꯅꯣ ꯐꯒꯗꯕꯗꯣ ꯇꯧꯕꯤꯔꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯤ ꯑꯄꯤꯛꯄ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯩꯖꯥꯎ ꯊꯥꯗꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯃꯇꯦꯡ ꯇꯧꯁꯤꯟꯕꯤꯔꯤ ꯃꯦꯂꯩ ꯑꯗꯣ ꯑꯦꯟꯁꯥꯡ ꯑꯗꯨ ꯃꯟꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯊꯣꯏꯅꯨ ꯆꯤꯡ ꯑꯗꯨ ꯏꯟꯁꯤꯟꯅ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯋꯥꯅꯣ ꯃꯦꯂꯩ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯅꯤꯡꯗ ꯍꯥꯏꯔꯛꯏ ꯉꯔꯥꯡꯗꯣ ꯏꯃꯥ ꯑꯩ ꯇꯨꯝꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯂꯤꯔꯝꯃꯤ ꯃꯆꯥꯅ ꯂꯤꯔꯛꯂꯤꯕꯗꯨꯗ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯏ ꯃꯥꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅꯕꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛ ꯊꯦꯝꯖꯤꯟꯖꯔꯛꯂꯝꯃꯤ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯅꯨꯁꯤ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝ ꯏꯆꯥꯗ ꯁꯈꯤꯅꯥꯒꯨꯝꯕ ꯄꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯑꯗꯨꯒꯤꯕꯨ ꯑꯃꯨꯛ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯅꯁꯥ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨꯅ ꯊꯧꯅꯥ ꯍꯥꯞꯄꯒꯨꯝ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ꯭ꯔꯤ ꯑꯦꯟꯁꯥꯡ ꯉꯥꯏꯍꯥꯛ ꯁꯦꯝꯕꯤꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯄꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯆꯪꯕ ꯅꯠꯇꯦ ꯑꯌꯨꯛꯇꯨꯗ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦ ꯃꯅꯤꯡ ꯃꯃꯥꯡ ꯍꯦꯛ ꯁꯤꯡꯏ ꯇꯟꯖꯥꯁꯤꯗ ꯃꯪꯂꯥꯟ ꯃꯥꯒ ꯂꯣꯏꯅꯅ ꯄꯦꯅꯥꯒꯤ ꯁꯨꯔ ꯑꯃꯅ ꯅꯥꯄꯗ ꯇꯥꯔꯛꯂꯝꯃꯤ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯐꯝꯅ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯈꯨꯠꯆꯦꯡꯂꯩ ꯍꯧꯖꯤꯛꯇꯗ ꯃꯃꯤꯠꯇ ꯎꯔꯛꯂꯤ ꯂꯥꯏꯕꯨꯡ ꯑꯃꯗ ꯂꯥꯏꯒꯤ ꯊꯣꯡꯗꯤ ꯍꯥꯡꯕ ꯅꯠꯇꯦ ꯂꯥꯏꯒꯤ ꯃꯪꯒꯣꯜꯗ ꯈꯣꯏꯃꯝ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯇ ꯍꯩꯔꯥꯡ ꯆꯟꯃꯤꯟꯅꯔꯤꯕꯗꯣ ꯈꯣꯏꯃꯝ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯅꯥ ꯅꯠꯇꯦ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯀꯣꯏꯔꯦꯜ ꯂꯩꯃ ꯏꯃꯥ ꯑꯅꯥꯜ ꯆꯅꯨ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯀꯧꯅꯨ ꯏꯃꯥꯅ ꯏꯃꯥ ꯀꯣꯏꯔꯦꯜ ꯂꯩꯃꯕꯨ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯣꯏꯅꯧ ꯏꯇꯥ ꯉꯁꯤꯗꯤ ꯄꯥꯏꯃ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯤ ꯏꯇꯥ ꯈꯣꯏꯒ ꯍꯩꯔꯥꯡ ꯆꯥꯃꯤꯟꯅꯕ ꯁꯤꯔ ꯈꯪꯗꯦ ꯀꯣꯏꯔꯦꯜ ꯂꯩꯃ ꯏꯃꯥꯗꯨ ꯅꯣꯛꯂꯒ ꯃꯍꯥꯛꯁꯨ ꯈꯨꯝꯃꯛꯏ ꯀꯨꯏꯔꯦꯗ ꯑꯁꯨꯝꯅꯒ ꯍꯩꯔꯥꯡ ꯆꯥꯃꯤꯟꯅꯈꯤꯗꯕ ꯂꯩꯔꯥꯡ ꯆꯤꯟꯃꯤꯟꯅꯈꯤꯗꯕ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯊꯦꯡꯅꯕ ꯅꯇꯥ ꯑꯩꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡꯁꯨ ꯍꯔꯥꯎꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯐꯝꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯥꯜ ꯆꯅꯨ ꯁꯪꯅꯨ ꯂꯥꯏꯔꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯛ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯣꯏꯅꯧ ꯀꯩꯗꯧꯔꯒꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯤꯕꯗꯤ ꯅꯍꯥꯛꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯇꯝꯗꯨꯅ ꯈꯨꯝꯃꯛꯂꯝꯃꯤ ꯑꯅꯥꯜ ꯆꯪꯅꯨ ꯂꯥꯏꯔꯦꯝꯕꯤꯅ ꯈꯪꯗ꯭ꯔꯦꯗ ꯏꯇꯥ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯗ ꯅꯇꯥ ꯑꯩꯁꯨ ꯏꯇꯥ ꯍꯩꯔꯥꯡ ꯆꯥꯕ ꯂꯣꯏꯔꯒ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯁꯤꯀꯣ ꯀꯣꯏꯔꯦꯜ ꯂꯩꯃ ꯏꯃꯥꯅ ꯍꯣꯏ ꯏꯇꯥ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯍꯩꯉꯥꯡꯁꯤꯡꯗꯒꯤ ꯍꯨꯃꯨ ꯂꯩꯃ ꯏꯃꯥ ꯑꯗꯨ ꯁꯒꯣꯜ ꯑꯉꯧꯕ ꯑꯃꯇꯣꯡ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯦ ꯃꯍꯥꯛꯄꯨ ꯊꯅꯝꯂꯒ ꯁꯒꯣꯜ ꯑꯗꯨ ꯑꯁꯨꯃꯛ ꯂꯩꯁꯤꯜꯂꯛꯇ ꯄꯥꯏꯈ꯭ꯔꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯁꯒꯣꯜ ꯑꯉꯧꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯃꯣꯟ ꯃꯤꯅꯣꯛ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯂꯥꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝ ꯂꯥꯏꯔꯦꯝꯕꯤ ꯃꯇꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯍꯨꯃꯨ ꯂꯩꯃ ꯏꯃꯥꯅ ꯈꯣꯏꯅꯧ ꯏꯇꯥ ꯑꯍꯨꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯈꯔ ꯈꯖꯤꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕ ꯋꯥꯡꯂꯦꯟ ꯃꯇꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯀꯧꯅꯨ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯇꯥ ꯑꯩꯈꯣꯏꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯤꯄꯥꯏꯔꯨꯔꯕꯅꯤ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝ ꯑꯗꯨꯒ ꯌꯥꯝꯅ ꯊꯦꯡꯊꯕꯁꯤꯗ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯔꯤ ꯑꯗꯨ
harau harau hairang saminaraba matung lairang sinminaraba matung lai sumang aduda thoglai penagi surga loina harau mathoi kahaduna lei ngayak oiraga melai mamit adu khangsing sing ukhiba sing adu amata ningsing manatri ngayak oirobaduda lairik adu amuk pukning sang pai asumna thawai yauna lairik pabaga thongsil adu mama adu laktuna loidribro nangbo melai mama de yangai loirani ima matam si yaratri thoinuna lo shalo hore lamuk paro nang su school sat kadabani ima su kai thel da kharanga na sani la uko ima ngairam lagi asi hairam laga sakhum madom na sangri mama na hairam gi matung in mahak su sasa tawseli matam di khangau bunati mahai magi sintha sanakri nakala marom dana sanaraina tasau thaba inkhang loiri aina haiba mai ba hoida salasira megana ayai lao sanaba tawrasi tasau leitadri asum na masil mapa aniado amaiba ibo halhoi gi mayum tamna lai khuloi bani na lakpada koina sang manati aduna asumak thuni yawraktuna sumang adu delep amaiba adu bukauri ho tai bohal lady bro kauri badu tara duna maiba ibo halado imong adom de tabli thoglai kari haigi bema ibema sanare lao ka khalao mangol sida hektamak hoi haiduna mangola da kakatuna tharmliba fak adu da famthai mamang da amaiba ibo halado fami ibo halna kai matangi oirabano sanare nipa sina kanano sanare haifen nok laga ai khoi ta sauni a imphal de gini hoine swai mi mande ne khalini pharese adu kari wa phungino hayu tasi thogliba thaudok pum namak amata watna maiba ibo halgi mafam de lirak liba wari singa du taram matu sor sang hondok tuna amaiba ibo halna hais aruba amari oidawini lai dawri thabagasi mega pakatna oja maiba karino haibiri dubo kamaina tawbano ibo halna tap thawi bango karisu tawroi nangi yumda ningam draba thawai malai mahangna amuk mathi phonglakpani mega hairak liba wafam singado hena pakat khri makhola du nikli adu di oja kamaina tawraga fagadabano karamna laklibano as kaino tawriba sibo mangla taibangla gyan tadri ibo halna ka hena khanjin ganusi kaisu tawroini lai khoiram thoksi aduga fani phatraga na phatre matang hektamak tawba haiduni megana adudi oja kainu mita tawsige haibunga hayengi matang hangsit ase maside hektamak khurum lasido asumna wari wotai ngihak tawro matung makhoi sumayumda halakli moirangi lai committee oiribani pa kharado matang salurabagi matung amaibi thambalai hoide laklami mangona kakatuna wari tawri ima amaibi soibiba yadreko thambalai momon minok noi hoi soiroi nganna lakpa haiduni lusingna adudi nasa khoi suamuk satlagi atopa amani suwatlini hoi ashomna school da humadu wari tawri loyana hayeng mak boarding adu sango haibasi tandi tankrida adubu sangdabadi yadi ai khogi damakni oja gain haibasi melaina as aidi pharak tado mali yungi pibam sida laijana yare bema nangdi adu maina dum tawraga lairabani imana fanaba mai tawjasani khanjin biyo haide loyana hoine laijana hairibasi sumi nangi khanjin bidu khara thado u noina di hairiba imagi pibam madu ubada hektamak ngamdaba mahoksa imagi khongsatna lepalai tabana 12 ki boarding idamak hostel da sangri amaiba ibohal ga khaina khibagi matung in ya sanglakpaduda lai khoiram na batawri amaiba ibohal na ai haurage ko noi langanu khumakti aniyado asum tuminelai haiba ga tawga lai khoiram bodo hori hek hawbaga karom daginu khangni atiyada khakpa lawa tawrari nonglai nuksi su yauri amama marak aduda masamana isang sangkai angawo machugi sare fi seli makhoi ahungi mamangda thorak lami amaiba ibohal masalda murum soli aduga he asiba thawai mirel kari gidamak no mafam masida laklibari nupi adu khumdi asumak momon noktuna karim na nalai
한진 항라버수 kum니 asumna kumdrabada sauraduna amaibani isingna soladuna saisilami asumni het tawbaga makhol thokna lawi amaiba ibo hana nangi min kari kawi ha hayuni thawairu singnaba amagumna yamna khani yengaga melai sana asika khairam laga mangri surama nonga du su hangri silama nungsit adu su tapthakri asumna lai khoiramadagi imungado khara laitarami karisu amuk tawkhire moirang harabugi damak amaibi singadasu moirang maigai pangkhirami matang asida laibung wari asigi season 1 adu loi wari asi pabada soi khilan khibe yawrabasu mayam ngakpigani